ꯇꯣꯝꯕꯤ, ꯇꯣꯝꯄꯣꯛꯅ ꯇꯞꯅ ꯀꯧꯔꯛꯄꯅꯤ꯫ ꯂꯩꯃꯁꯨ ꯇꯞꯅ ꯅꯨꯡꯁꯤꯅ ꯈꯨꯝꯃꯤ꯫ ꯇꯥꯏ, ꯌꯥꯝ ꯅꯨꯡꯁꯤ꯫ ꯇꯥ ꯇꯣꯝꯄꯣꯛ, ꯍꯥꯎ, ꯑꯩꯁꯨ ꯇꯥ ꯇꯣꯝꯄꯣꯛꯄꯨ ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯗꯣ ꯊꯥꯏꯅ ꯑꯩꯅ ꯅꯪ ꯑꯗꯨꯝ ꯅꯨꯡꯁꯤꯅꯤ, ꯀꯅꯥꯁꯨ ꯅꯨꯡꯁꯤꯕ ꯂꯩꯇꯦꯅ ꯍꯥꯏꯈꯤꯕꯗꯣ, ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯕꯤ 2 ꯁꯨꯔꯦ꯫ ꯀꯃꯥꯏ ꯇꯧꯕ? ꯑꯩꯁꯨ꯫ ꯇꯣꯝꯄꯣꯛ ꯅꯣꯛꯂꯛꯏ, ꯂꯩꯃꯁꯨ ꯅꯣꯛꯏ꯫ ꯂꯩꯃꯅ, ꯏꯆꯥꯒ ꯑꯩꯒ ꯈꯛ ꯅꯨꯡꯁꯤꯗꯧꯕ? ꯇꯣꯝꯄꯣꯛꯅ ꯂꯛꯅꯔꯛꯏ꯫ ꯍꯦ, ꯅꯪꯗꯤ ꯑꯩ ꯈꯛ ꯅꯨꯡꯁꯤꯗꯧꯅꯤ꯫ ꯏꯆꯥꯗꯤ ꯑꯩꯅ ꯅꯨꯡꯁꯤꯅꯤ, ꯑꯗꯨꯒ ꯅꯪꯁꯨ ꯑꯩꯅ ꯅꯨꯡꯁꯤꯅꯤ꯫ ꯑꯗꯣ ꯅꯪꯗꯤ ꯑꯩ ꯈꯛꯇ ꯅꯨꯡꯁꯤꯗꯧꯕ, ꯈꯪꯉꯕ? ꯑꯗꯨ ꯍꯥꯏꯔꯝꯃꯒ ꯍꯌꯦꯡꯋꯥꯏ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯒ ꯄꯨꯁꯜꯂꯛꯑꯗꯤ ꯑꯩꯗꯤ ꯄꯨꯟꯅ ꯁꯤꯃꯤꯟꯅꯔꯦ, ꯈꯪꯉꯣ꯫ ꯍꯩꯍꯩꯗꯦꯅꯦ, ꯑꯩꯕꯨ ꯑꯗꯨꯃꯥꯏꯅꯒ ꯇꯧꯗꯧ ꯃꯥꯟꯕ꯭ꯔꯣ? ꯃꯥꯟꯗꯦ꯫ ꯇꯥ ꯇꯣꯝꯄꯣꯛ, ꯑꯩꯅ ꯁꯪꯁꯥꯔꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯌꯨ ꯍꯥꯏꯔꯕꯗꯤ ꯅꯪꯅꯤ, ꯅꯪ ꯈꯛꯇ꯫ ꯇꯣꯝꯄꯣꯛꯁꯨ ꯅꯨꯡꯁꯤꯅ ꯂꯩꯃꯕꯨ ꯌꯦꯡꯖꯩ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯆꯥꯛꯎꯝꯕ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛ ꯃꯥꯗꯤ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄꯒꯤ ꯃꯃꯤ ꯎꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ ꯂꯩꯃꯗꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯆꯤꯟꯗꯒꯤꯁꯨ ꯇꯣꯝꯄꯣꯛ ꯅꯨꯄꯤ ꯑꯃꯒ ꯇꯣꯏꯅ ꯂꯣꯏꯅꯕ ꯎꯏ, ꯄꯨꯜꯂꯤ ꯍꯥꯏꯗꯨꯅ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯅ ꯇꯣꯝꯄꯣꯛꯄꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯈꯤꯕꯅ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡꯅ ꯀꯩꯗꯧꯅꯨꯡꯗ ꯌꯦꯡꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯣ ꯇꯣꯝꯄꯣꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯔꯕ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯂꯩꯃꯁꯨ ꯄꯥꯈꯠꯆꯩ꯫ ꯒꯥꯔꯤ ꯃꯈꯣꯟ ꯇꯥꯔꯛꯄꯗ ꯂꯩꯃ ꯃꯆꯥꯕꯨ ꯐꯃꯨꯡꯗ ꯇꯨꯝꯍꯜꯂꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯂꯩꯃꯒꯤ ꯄꯦꯟꯗꯕ, ꯊꯥꯖꯕ ꯃꯥꯡꯕ, ꯊꯋꯥꯏ ꯆꯥꯛꯄ ꯃꯤꯀꯨꯞ ꯍꯥꯏꯕꯗꯣ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯅ ꯑꯣꯏꯔꯦ꯫ ꯂꯩꯃ ꯄꯦꯟꯗꯕꯅ ꯍꯦꯟꯈꯤꯕꯅ ꯀꯞꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯍꯦꯛ ꯀꯥꯎꯔꯦ꯫ ꯄꯦꯟꯈꯤꯗ꯭ꯔꯦ, ꯃꯥ ꯌꯥꯝ ꯄꯦꯟꯈꯤꯗ꯭ꯔꯦ꯫ ꯃꯥ ꯌꯥꯝ ꯄꯦꯟꯈꯤꯗ꯭ꯔꯦ꯫ ꯇꯣꯝꯄꯣꯛꯄꯨꯁꯨ ꯌꯥꯝꯅ ꯋꯥꯔꯧꯈ꯭ꯔꯦ꯫ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛ ꯇꯣꯉꯥꯟꯅ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯈꯥꯔꯤꯕ ꯁꯪ ꯃꯆꯥꯗꯨꯗ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯒ ꯂꯩꯃꯤꯟꯅꯈ꯭ꯔꯦ꯫ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯍꯟꯈꯤꯗ꯭ꯔꯦ ꯂꯩꯃꯅ ꯇꯣꯝꯄꯣꯛꯄꯨ꯫ ꯇꯣꯝꯄꯣꯛꯁꯨ ꯂꯩꯃꯕꯨ ꯅꯨꯡꯁꯤꯖꯔꯨꯕ ꯀꯧꯕꯅ ꯂꯩꯃꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯥ ꯇꯣꯉꯥꯟꯅ ꯂꯩꯕꯗ ꯇꯥꯔꯦ꯫ ꯃꯐꯝ ꯆꯥꯗꯕ ꯃꯐꯝꯗꯣ ꯁꯦꯝꯖꯟꯈ꯭ꯔꯦ ꯌꯨꯝ ꯑꯣꯏꯅ ꯂꯩꯕ ꯌꯥꯅꯕ ꯃꯑꯣꯡꯗ꯫ ꯑꯗꯨꯕꯨ ꯂꯩꯃꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯦ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯏꯪꯈꯣꯜ ꯃꯌꯥꯏꯗ ꯁꯝꯕꯜꯅ ꯆꯦꯠꯅ ꯈꯥꯖꯤꯟꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛꯁꯨ ꯅꯤꯡꯉꯝꯗ ꯌꯦꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯆꯥ ꯊꯥꯁꯅꯥꯕꯨꯁꯨ ꯃꯍꯥꯛ ꯌꯦꯡꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯏꯄꯥꯒꯤ ꯏꯆꯥꯊꯣꯏꯕꯤ ꯍꯥꯏꯅ ꯀꯧꯕꯒꯤ ꯄꯥꯡꯒꯜ ꯃꯐꯝꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜ ꯑꯃꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅ ꯅꯤꯡꯁꯤꯡꯂꯛꯏ ꯇꯣꯝꯄꯣꯛ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯄꯥꯔꯇꯤ ꯇꯧꯔꯤ꯫ ꯃꯃꯥꯟꯅꯕ ꯑꯃꯅ ꯈꯣꯟꯖꯦꯜ ꯐꯩꯔꯞꯇ, "ꯏꯇꯥꯎ"꯫ ꯇꯣꯝꯄꯣꯛꯅ, "ꯏꯇꯥꯎ, ꯅꯨꯡꯉꯥꯏꯕꯤꯔꯤꯀꯣ?" "ꯍꯣꯏ ꯏꯇꯥꯎ, ꯅꯨꯡꯉꯥꯏꯖꯔꯤ꯫ ꯏꯆꯥꯗꯤ ꯀꯌꯥ ꯁꯨꯔꯕ? ꯂꯨꯍꯣꯡꯕꯁꯨ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯑꯩꯗꯤ꯫ ꯏꯆꯥꯅꯨꯄꯤ ꯑꯃꯇꯪ ꯉꯥꯏꯖꯔꯤ ꯏꯇꯥꯎ꯫ ꯏꯇꯥꯎꯒꯤꯗꯤ ꯃꯤ ꯋꯥꯠꯄꯅꯤꯅ ꯏꯆꯥꯗꯤ ꯀꯌꯥ ꯌꯥꯎꯒꯦ ꯈꯜꯂꯤꯕ? ꯍꯥꯏꯗꯤ ꯁꯥꯒꯩꯒꯤ ꯙꯥꯔꯁꯦ
ꯎꯠꯄꯃꯛꯁꯨ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯏꯇꯥꯎ, ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯑꯍꯥꯟꯕꯁꯨ ꯑꯔꯣꯏꯕꯁꯨ ꯑꯣꯏꯔꯅꯤ꯫ ꯃꯃꯥꯗꯣ ꯃꯁꯥ ꯌꯥꯝ ꯁꯣꯜꯂꯤ꯫ ꯃꯥꯅ ꯃꯁꯥ ꯏꯁꯣꯟ ꯂꯩꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ꯫ ꯏꯇꯥꯎ, ꯑꯗꯨꯗꯤ ꯐꯠꯇꯦꯍꯦ꯫ ꯅꯨꯄꯥ ꯑꯃ ꯌꯥꯎꯕꯅ ꯅꯪꯒꯤ ꯁꯥꯒꯩ ꯃꯨꯠꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯅꯨꯄꯤꯗꯨꯗꯤ ꯆꯥꯎꯔꯛꯄꯒ ꯆꯠꯈ꯭ꯔꯅꯤ, ꯑꯇꯣꯞꯄꯒꯤ ꯑꯣꯏꯈ꯭ꯔꯅꯤ꯫ ꯑꯗꯨꯗ ꯅꯪꯒꯤ ꯑꯣꯏꯅ ꯂꯩꯒꯗꯕ ꯏ ꯃꯔꯤꯁꯦ ꯅꯆꯥꯅꯨꯄꯥꯗꯨꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯅꯃꯧꯒꯤ ꯁꯦꯕꯥꯒ ꯐꯪꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ ꯏꯇꯥꯎ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜꯅ ꯇꯨꯡꯗ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯅꯪ ꯅꯤꯡꯉꯝꯂꯛꯂꯣꯏ꯫ ꯏꯇꯥꯎ, ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯁꯤꯡꯅ ꯇꯧꯗꯨꯅ ꯇꯣꯏꯅ ꯑꯇꯣꯞꯄ ꯅꯨꯄꯤꯒꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯖꯤꯜꯂꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯌꯥꯖꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯦꯝꯕꯤꯁꯅꯥꯕꯨ ꯅꯝꯗꯨꯅ ꯁꯤꯟꯅꯔꯛꯈꯤꯕꯅꯤ꯫ ꯂꯦꯝꯕꯤꯁꯅꯥꯁꯨ ꯇꯣꯝꯄꯣꯛꯄꯨ ꯍꯥꯟꯅꯅ ꯄꯥꯝꯖꯕꯅꯤ꯫ ꯑꯗꯨꯅ ꯅꯝꯗꯨꯅ ꯑꯍꯤꯡ ꯊꯦꯡꯉꯛꯄꯒꯤ ꯇꯟꯖꯥ ꯂꯧꯗꯨꯅ ꯇꯣꯝꯄꯣꯛꯀꯤ ꯌꯨꯝꯗ ꯂꯥꯛꯁꯤꯟꯈꯤꯕꯅꯤ꯫ ꯈꯜꯂꯨꯕꯗ ꯇꯣꯝꯄꯣꯛ ꯅꯤꯡꯉꯝꯗꯅ ꯂꯩꯃꯒꯤ ꯌꯨꯝꯂꯣꯝꯗ ꯃꯄꯤ ꯏꯔꯥ ꯊꯥꯡꯅ ꯌꯦꯡꯖꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯉꯥꯡ ꯀꯞꯂꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯏ꯫ ꯄꯟꯊꯕ ꯇꯧꯗꯨꯅ ꯇꯣꯝꯄꯣꯛ ꯐꯠꯇꯕ ꯀꯝꯗ ꯌꯨꯝꯂꯣꯝꯗ ꯄ꯭ꯔꯨꯞ ꯂꯥꯛꯏ꯫ ꯂꯩꯃꯁꯨ ꯎꯔꯦ ꯇꯣꯝꯄꯣꯛꯅ ꯆꯪꯂꯛꯂꯤꯕꯗꯣ꯫ ꯃꯃꯤꯠ ꯈꯥꯅ ꯁꯥꯎꯅ ꯌꯦꯡꯂꯛꯏ꯫ ꯇꯣꯝꯄꯣꯛ ꯄꯟꯊꯕ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯀꯦ ꯇꯧꯕꯗ ꯂꯩꯃꯅ, "ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ?" ꯋꯥꯍꯩꯗꯨꯗ ꯇꯣꯝꯄꯣꯛ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ꯫ "ꯏꯅꯝꯃ, ꯏꯅꯝꯃ!" ꯂꯩꯃꯒꯤ ꯃꯅꯝꯃꯁꯨ ꯊꯣꯛꯂꯛꯏ꯫ ꯇꯣꯝꯄꯣꯛ ꯂꯩꯔꯝꯕꯗꯨꯗ ꯁꯥꯎꯅꯤꯡꯅ ꯌꯦꯡꯂꯛꯏ꯫ ꯂꯩꯃꯅ, "ꯏꯅꯝꯃ, ꯀꯅꯥꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤ ꯆꯪꯂꯛꯏꯁꯦ ꯑꯃꯨꯛꯇ ꯇꯥꯟꯊꯣꯛꯈꯣ꯫ ꯏꯆꯥꯒ ꯃꯥꯌꯣꯛꯅꯕꯗ ꯏꯆꯥ ꯃꯪꯒꯣꯜ ꯑꯣꯏꯔꯣꯏ." "ꯇꯣꯝꯕꯤ!" "ꯏꯅꯝꯃ!" ꯃꯅꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯧꯔꯛꯄꯅꯤ꯫ ꯃꯅꯝꯃꯁꯨ ꯂꯩꯃꯒꯤ ꯃꯑꯣꯡ ꯈꯪꯉꯗꯨꯅ ꯑꯃꯗꯤ ꯇꯣꯝꯄꯣꯛꯄꯨꯁꯨ ꯁꯥꯎꯅꯤꯡꯅ ꯂꯩꯔꯝꯕꯒ ꯍꯥꯏꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯑꯇꯣꯡ ꯑꯇꯣꯡꯕ ꯃꯐꯝꯒꯤ ꯏꯅꯥꯎꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯗ ꯃꯇꯤꯛ ꯆꯥꯗꯦ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯉꯥꯡꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯨꯝꯕ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕꯁꯨ ꯑꯩ ꯄꯥꯝꯗꯦ꯫ ꯅꯁꯥꯅ ꯇꯧꯊꯣꯔꯛꯂꯤꯕ ꯊꯕꯛꯇꯨꯒ ꯅꯁꯥꯅ ꯅꯁꯥꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯗꯣ ꯇꯥꯛꯆꯔꯦꯗꯅ." "ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯍꯥꯏꯖꯈꯤꯕꯅꯤ, ꯄꯨ ꯄꯥꯡ ꯁꯨꯗꯕ ꯂꯝꯖꯥ ꯁꯔꯥ ꯃꯆꯥ ꯑꯃꯅꯕꯨ ꯀꯌꯥꯝ ꯐꯒꯅꯤ ꯍꯥꯏꯕꯗꯨꯅ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯕꯦꯝꯃꯅꯕꯨ ꯅꯪꯕꯨ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ ꯈꯟꯖꯔꯨꯕ ꯑꯁꯤꯅ ꯑꯗꯨꯛ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯄꯣꯞ ꯇꯥꯔꯦꯗꯅ." ꯇꯣꯝꯄꯣꯛ ꯏꯀꯥꯏꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯖꯔꯛꯏ꯫ "ꯇꯣꯝꯕꯤ, ꯏꯆꯥꯗꯣ ꯃꯁꯛ ꯎꯗꯕ ꯀꯨꯏꯔꯦ꯫ ꯑꯩ ꯏꯆꯥꯗꯣ ꯑꯃꯨꯛꯇꯪ ꯃꯁꯛ ꯌꯦꯡꯖꯈꯤꯒꯦ." ꯂꯩꯃ ꯁꯥꯎꯅ, "ꯇꯥꯅꯤꯡꯗꯦ! ꯅꯆꯥ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕ ꯅꯪꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯅꯆꯥ ꯅꯨꯡꯁꯤꯕ ꯁꯥꯔꯛꯀꯅꯨ꯫ ꯇꯥꯅꯤꯡꯗꯤꯌꯦ." "ꯑꯗꯨꯗꯤ ꯍꯥꯏꯒꯅꯨ ꯇꯣꯝꯕꯤ꯫ ꯑꯩ ꯏꯆꯥ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕ ꯃꯤꯁꯛꯇꯨꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯒꯅꯨ." "ꯇꯥꯅꯤꯡꯗꯦ! ꯅꯪꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯇꯥꯠ ꯄꯨꯕ ꯋꯥꯍꯩꯁꯤꯡꯗꯣ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯗꯨꯗ ꯄꯪꯊꯒꯗꯕ ꯂꯩꯇ꯭ꯔꯦ." ꯈꯪꯂꯥꯎ ꯂꯥꯎꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ "ꯇꯥꯅꯤꯡꯗ꯭ꯔꯦ! ꯇꯥꯕ ꯄꯥꯝꯗ꯭ꯔꯦ! ꯅꯪ ꯆꯠꯈ꯭ꯔꯣ꯫ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯀꯅꯨ꯫ ꯅꯪ ꯆꯠꯈ꯭ꯔꯣ." "ꯇꯣꯝꯕꯤ,
ꯑꯩ ꯅꯪꯕꯨ ꯇꯁꯦꯡꯅ ꯇꯥꯅꯤꯡꯗꯦ. ꯅꯪ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯅꯤ. ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯈꯣꯡꯒꯣꯜ ꯇꯥꯔꯛꯀꯅꯨ. ꯃꯇꯨꯡ ꯑꯃꯨꯛ ꯅꯪꯅ ꯌꯨꯝꯁꯤꯗ ꯆꯪꯂꯛꯂꯕ ꯑꯩꯒꯤ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯒꯅꯤ. ꯅꯪꯅ ꯄꯥꯝꯖꯕ ꯅꯪꯒꯤ ꯂꯝꯕꯤꯗꯨꯗ ꯅꯪ ꯅꯁꯥꯅ ꯈꯣꯡ ꯊꯥꯡꯖꯤꯟꯖꯈꯤꯕꯅꯤ. ꯑꯗꯨꯅ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏꯗꯒꯤ ꯈꯥꯡꯖꯤꯜꯂꯝꯕ ꯄꯤꯔꯥꯡꯗꯨ ꯇꯞꯅ ꯁꯤꯟꯊꯔꯛꯏ. ꯑꯗꯨꯒ ꯀꯞꯄ ꯍꯧꯔꯛꯏ. ꯇꯣꯝꯄꯣꯛꯁꯨ ꯀꯞꯄꯤ. ꯂꯩꯃ ꯃꯈꯥ ꯇꯥꯅ ꯀꯞꯄ ꯊꯤꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪ ꯑꯩꯒꯤ ꯃꯔꯤꯅꯤ. ꯅꯪꯅ ꯅꯨꯡꯉꯥꯏꯖꯔꯅꯤ ꯈꯟꯅ ꯈꯣꯡ ꯊꯥꯡꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯇꯥꯡꯒꯣꯏ ꯇꯥꯅ ꯆꯥꯛꯈ꯭ꯔꯕ ꯊꯃꯣꯏꯁꯤꯗ ꯎꯠ ꯑꯣꯏꯅ ꯇꯨꯝꯅ ꯃꯥꯡꯍꯟꯈ꯭ꯔꯦ. ꯅꯪꯒꯤ ꯃꯃꯤ ꯈꯖꯤꯛ ꯐꯥꯎꯕ ꯂꯩꯍꯟꯈꯤꯗ꯭ꯔꯦ. ꯅꯪꯒꯤ ꯏꯐꯝꯗ ꯑꯁꯤꯕ ꯑꯣꯏꯈ꯭ꯔꯕꯅꯤ. ꯇꯣꯝꯄꯣꯛ ꯇꯧꯐꯝ ꯈꯪꯖꯗ꯭ꯔꯦ. ꯇꯣꯝꯕꯤ, ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯗꯦ. ꯂꯩꯃꯅ ꯀꯞꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯂꯥꯎꯗꯨꯅ, ꯅꯪꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯄꯨꯁꯟꯒꯦ ꯈꯜꯂꯕꯗꯤ ꯑꯩꯕꯨ ꯍꯥꯟꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯕ ꯌꯥꯗ꯭ꯔꯣ? ꯀꯔꯤꯒꯤ ꯏꯃꯥ ꯏꯆꯥꯕꯨ ꯃꯩꯅꯨꯡꯁꯤꯗ ꯁꯤꯖꯈ꯭ꯔꯣ ꯂꯪꯁꯤꯜꯂꯝꯂꯤꯕꯅꯣ? ꯅꯪ ꯆꯠꯈ꯭ꯔꯣ. ꯅꯪ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯀꯨꯏꯅ ꯂꯩꯔꯅꯨ. ꯁꯣꯔ ꯑꯃꯨꯛ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ, ꯑꯩ ꯋꯥꯔꯦ. ꯄꯨꯟꯁꯤꯁꯦ ꯊꯥꯖꯗꯕꯗ ꯄꯤꯛ ꯊꯜꯂꯔꯦ ꯉꯁꯤꯗꯤ. ꯑꯩ ꯅꯪꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯗ꯭ꯔꯦ. ꯋꯥ ꯑꯃ ꯍꯥꯏꯖꯕ ꯉꯝꯗꯅ ꯇꯣꯝꯄꯣꯛꯅ ꯇꯣꯝꯕꯤ ꯍꯥꯏꯅ ꯀꯧꯗꯨꯅ ꯃꯄꯤ ꯇꯥꯅ ꯄꯦꯟꯗꯕ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯂꯦꯞꯄꯤ. ꯇꯣꯝꯄꯣꯛ ꯅꯤꯡꯉꯝꯗꯅ ꯊꯣꯛꯈ꯭ꯔꯦ. ꯂꯩꯃ ꯄꯦꯟꯗꯅ ꯀꯞꯆꯩ. ꯑꯗꯨꯕꯨ ꯃꯆꯤꯟꯗ ꯇꯣꯝꯄꯣꯛꯀꯤ ꯃꯃꯤꯡꯗꯤ ꯄꯟꯈꯤꯗ꯭ꯔꯦ. ꯋꯥꯔꯧꯈ꯭ꯔꯦ, ꯋꯥꯔꯧ ꯆꯥꯎꯕꯤ. ꯃꯥꯅ ꯇꯣꯝꯄꯣꯛꯄꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯋꯥꯔꯧꯈ꯭ꯔꯦ. ꯇꯣꯝꯄꯣꯛ ꯂꯩꯃ ꯑꯃꯗꯤ ꯃꯆꯥꯒ ꯊꯦꯡꯅꯗꯅꯕ ꯍꯣꯠꯅꯈ꯭ꯔꯦ. ꯌꯨꯝꯁꯨ ꯐꯖꯅ ꯁꯥꯒꯠꯈ꯭ꯔꯦ. ꯒꯦꯠꯁꯨ ꯑꯁꯣꯝ ꯅꯥꯀꯟꯗ ꯆꯥꯎꯅ ꯈꯥꯈ꯭ꯔꯦ. ꯑꯗꯨꯕꯨ ꯂꯦꯝꯕꯤ ꯁꯅꯥꯗꯤ ꯃꯔꯛ ꯃꯔꯛꯇ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯖꯩ. ꯃꯥꯕꯨꯁꯨ ꯋꯥꯔꯧꯕꯗ ꯌꯥꯎꯔꯤ ꯍꯥꯏꯕꯁꯨ ꯈꯪꯖꯩ. ꯑꯗꯨꯕꯨ ꯂꯩꯃ ꯂꯥꯜꯂꯤꯕꯁꯤ ꯃꯍꯥꯛꯅꯤ. ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯂꯨꯕ ꯃꯥꯅ ꯂꯥꯟꯕꯅꯤ ꯈꯪꯕꯅ ꯂꯦꯝꯕꯤ ꯁꯅꯥꯅ ꯃꯆꯦꯃꯛꯅꯤ ꯈꯟꯅ ꯂꯩꯃꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ. ꯑꯃꯨꯛꯁꯨ ꯀꯧꯖꯩ. ꯂꯩꯃꯁꯨ ꯂꯦꯝꯕꯤ ꯁꯅꯥꯕꯨꯗꯤ ꯃꯅꯥꯎꯒꯨꯝꯅ ꯈꯟꯖꯩ. ꯑꯗꯨꯅ ꯆꯩꯕ ꯉꯥꯡꯕꯃꯛꯇꯤ ꯇꯧꯗꯦ. ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯂꯦꯝꯕꯤ ꯁꯅꯥꯁꯨ ꯃꯤꯔꯣꯜꯂꯦ. ꯃꯆꯥꯅꯤꯄꯥ ꯁꯤꯟꯊꯥꯕꯨ ꯐꯪꯖꯈꯤ. ꯁꯤꯟꯊꯥꯅꯁꯨ ꯏꯃꯥ ꯀꯧꯖꯩ. ꯂꯩꯃꯅꯁꯨ ꯃꯆꯥꯗꯧꯅ ꯅꯨꯡꯁꯤꯖꯩ ꯁꯤꯟꯊꯥꯕꯨ. ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯄꯨꯗꯤ ꯂꯩꯃꯅ ꯉꯥꯛꯄꯤꯌꯨ ꯌꯥꯈꯤꯗ꯭ꯔꯦ, ꯉꯝꯈꯤꯗ꯭ꯔꯦ ꯉꯥꯛꯄꯤꯕꯁꯨ. ꯂꯩꯃꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯕꯨꯡꯅ ꯃꯅꯝꯃꯅꯁꯨ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯁꯤ ꯍꯥꯏꯅ ꯍꯥꯏ. ꯑꯗꯨꯕꯨ ꯂꯩꯃꯅ ꯌꯥꯗꯦ. ꯃꯆꯥ ꯊꯥꯁꯅꯒ ꯄꯨꯟꯅ ꯃꯃꯥ ꯃꯆꯥ ꯂꯩꯃꯤꯟꯅꯩ. ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯂꯦꯝꯕꯤ ꯁꯅꯥꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ, ꯑꯗꯨꯕꯨ ꯏꯆꯦꯅ ꯅꯪꯒꯤ ꯕꯕꯥꯕꯨꯗꯤ ꯉꯁꯤꯁꯨ ꯉꯥꯛꯄꯤꯗꯅ ꯂꯥꯛꯂꯤꯕꯁꯤꯅꯤ. ꯁꯤꯟꯊꯥ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯃꯇꯝꯗꯨꯗ ꯃꯆꯥ ꯑꯄꯤꯛꯄ ꯆꯦꯜꯂꯤꯕꯤ ꯂꯩꯃꯅ ꯊꯧꯗꯣꯛꯁꯤꯡꯗꯨꯗ ꯀꯌꯥꯝ ꯋꯥꯅ ꯂꯩꯔꯝꯒꯗꯕ ꯈꯜꯂꯨꯕꯗ. ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯂꯦꯝꯕꯤ ꯁꯅꯥꯁꯨ ꯊꯣꯛꯈ꯭ꯔꯦ. ꯁꯤꯟꯊꯥꯁꯨ ꯋꯥꯈꯜ ꯃꯔꯛꯇ ꯇꯨꯝꯊꯈ꯭ꯔꯦ. ꯑꯌꯨꯛ ꯑꯉꯟꯕꯗ ꯁꯤꯟꯊꯥꯒꯤ ꯃꯣꯕꯥꯏꯜ ꯔꯤꯡꯇꯣꯟ ꯈꯤꯡꯂꯛꯇꯨꯅ ꯁꯤꯟꯊꯥꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛꯂꯦ. ꯎꯏꯔꯤ ꯇꯧꯗꯨꯅ
ꯊꯥꯁꯅꯥ ꯀꯞꯂꯤ ꯀꯞꯂꯤ ꯕꯣꯝꯀꯣ ꯅꯪ ꯑꯝꯇ ꯂꯥꯛꯑꯣ